Manipur optional की माइकई दगी मरुइबी पाउसुम यामना थमजगी ngasi numida wairam phonggiba kanglei paki maira dagi lokusaraga ngar imphal thadokiba MLA Bisor jing ngasi halakre BJP की MLA ani की marak tagi center की lusingba singna Manipur की CM khalakpa yabi की thajaba nakna leire Chief Minister N Biren CM phamdagi resign tokraba matungdagi ngasi phawba anawbu lusingba makhan ngamdana leire Hauzik phawba de BJP की MLA singi manungda kanglup mari thokna KM tawnoduna Chief Minister oinabi की lalok kana sathari Prime Minister Narendra Modi na mapalepa ki khongjeta lairibasi February 15 India da tholakadawri hairiba numit asigi manungda BJP ki MLA singna anawbu lusingba ama khananaba hauzik yamna kana honari saira asida ngarang thongju kendra ki MLA thongam Bisorje na Imphal thadoktuna Delhi da paishin ki badu ngasi ayuk Imphal da amu halakre hari maki khongset asi center ki lusingba singna kaurakpadi ki satlibra natragana maranai oiba thabaki damakta satlibra haibadudi sapsa ba khangma maram khangmangamdri Pausi esna phangba paugi matungina thongam Bisorje ngarang numidang pung manga helakpada Indian Express ki flight number IX1143 Imphal thadokibane mangna tuangkiba flight asi Guwahati ba Delhi gi flight oibana Guwahati da lehobra natragana Delhi tamna paishin kibra haibasi sapsana khangmangamdri adomainama Delhi gi khongset oiramba yai hainadi thajanari ngarang Imphal thadokiba MLA thongam Bisorje ngasi ayuk Indigo flight 6E2251 da Imphal da amu halakre hari seraksida ngarang nungthil MLA Usam Devensu Indigo flight number 6E5022 da Delhi gi damo Imphal thadoki dubo ngasi numinyungba matung phawdi MLA Usam Deven Imphal da halakhibegi pawdi pauksi isna phangmangamdri hauzik Manipur gi miyamna khawrangna ngainari basi anawba Manipur gi Chief Minister kanana oigadoribegi hauzik kangrup mari thokna kem tawduna MLA masing yamna Khomjinba tanaduna anawu Chief Minister oina bo hotnari bising asigi marakta kanapu Chief Minister oina khalakadagi habadu khangmangamdri adubu center ki lusing bisingnadi Chief Minister phamdagi resign tokraba N Biren nataba BJP ki MLA ani ki marakta anawu Chief Minister oina khalakpa yabigi thajbi yamna wanale thaba asi Prime Minister Narendra Modi na mapaleba ki khongset February 15 da Delhi da thunglaraba matungda thaba oina pangtholakadra haiba adu yamna naklai Barat lenga ki maikaidigi Manipur President rule thamjin ki patarabadi mathang amung assembly mikhal pangthok matamda BJP lenga halakpa ngamroi maram aduna Manipur PR thamdana BJP ki MLA singi maraktagi miyuema CM oina khananaba thabak soidana lokhalakani haibasini hainasu pawsta makhatana phongdorakli amaromdana Koki MLA Taragi matak speaker Saitrabatana legal action amata lokhotriba karigino CM Biren pham thadokpa yaroi haiduna masing yamlaba miyamna laifam khunawdu wakat mifam satakri Tarani thoi suba Manipur Legislative Assembly gi tare suba mifam phamba haugadaba nom walingai February mapanda Chief Minister resign tawbagi sirol Manipur Governor da pisinbada Governor na ayaba pikhibaga loinana hauzik Caretaker CM oina laidiba nongthomam Birenbu Chief Minister pham thadokpa yaroi haiduna ngasi masing yamlaba miyamna haingang kendra gi manungsana laifam khunaw makhale kaida leiba SDC ground wakat mifam satakri Laifam kuno apunba maira lupna sinduna satakiba wakat mipamaduda saruk yakibi elangbam subitana phongdokibada Manipura haukiba English singaniga kungo humdoigi me ahumdigi hauna koki narco terroristing na haurakliba lana sigi waroi sinama puraktriba phawba Chief Minister N Biren pham thadok yaroi Manipur ki separate administration taliba koki MLA taragi mathakra ngasi phawba Manipur ki speaker Saitrabatana legal action amata lokhotriba karigino hairaduna lana sina maram oiduna pikliba angang yauna samjaramba misa miyam kayama minung silaitana hatokpikhiba madi miyoi kyamana mayu maikei thadoktuna lanjenaduna relief camp singna sangjafam lauduna leidingai Saira asida lengak pairiba singi marakta politics game sanaduna Chief Minister gi phamunaduna leiba habis yamna ikainingai neki Mana makatana phongdokibada Chief Minister gi phamunaduna leibigi muhuta ruling amadi opposition party animak amatu oina punsinduna Manipur thuklib irang asi athuba matamda losinbiyo India lengangna pikraba Manipur state asida divide and rule policy sanari basi khudakta lepiyu loinana lamdam asida leiminari ba ekoi masel gi marakta amaga hunnaduna leibigi muhutta amatu oina punsinduna amadi tatokta sintawminaduna athuba matamda thoklibi irang solution na bohona minasi haina phongdokhi ngasi hengang kendra gi masing yamlaba ima saklabi nupi sing saruk yaduna satakiba wakat mipamaduda Manipur gi Chief Minister pham thadok yaroi khunngak pa phabi yaroi barat lengangna pikrabi state Manipur divide and rule policy sanabi yaningde
ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯜꯂꯥꯎ ꯀꯌꯥꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯃꯤꯟꯅꯈꯤ ꯑꯃꯔꯣꯝꯗꯅ BJPꯅ ꯃꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯕꯗꯒꯤ PR ꯂꯥꯛꯂꯕꯗꯤ ꯃꯗꯨ BJPꯒꯤ ꯗꯥꯏꯇꯅꯤ ꯁꯨꯇꯤꯟ ꯀꯨꯃꯥꯔ ngasi BT Road Imphal Liba Irabad Bawanda Communist Party of India Marxist Communist Party of India Revolutionary Socialist Party amadi All India Forward Bloc ki lusingmusingna Union Budget 2025-26 ki khannabada Manipur gi oiba proposal kya hapsingadabani haina demand tawraduna pawgi mifam ama pangthokre matakta pankriba party singa sigi secretary singna khuyek pi basiro lama pawmi singda yenthokpaga loinana press meet aduda CPI gi lusingba Laisram Sutin Kumar CPIM Manipur gi secretary Khetrimayum Santa CPI Manipur gi assistant secretary M Joy Kumar na singmana sergyaki pawgi mifam aduda Laisram Sutin Kumar na phongdokhibada hauju Manipur gi phibam asida BJP na makhoi gi legislative party gi lusingba khanba ngamdabadagi Manipur president ru laglabadi madugi daita BJP na pugadabani Manipur gi oiriba phibam asina hairi madure Manipur kannanabagi damak anauba mikhal ama mathau tari Union Budget 2025-26 asida Manipur miyam gi akhanaba demand yaudri haibasi miyam amadi akhang ahi singna hena khangnarabani potcha gi mamal wangkhalakpa thengnanaba honabigi mahutta PM Modi na lusingba lengana leiba asigi senjau paiba miyoi singda amadi corporative singda hena khudongchaba pinaba amadi makhoi gi nungainaba budget oina sem saduna puthokli haiki Mangna makhatana phongdokhibada PM Modi na ina khunba singdagi hena tax lawduna madi public investment sakthokhanduna thabak generate tawba amasu miyamgi khusuman hengat hanba honabigi mahutta ona tainaba sem saduna puthorakhi Union budget asina private investment bu hena sogatuna ina khunba miyoi singdi hena lanthum sangnaba lambi semkhi mangna hai pochagi mamal wangkhat pa amadi good and service tax GST gumba indirect tax kaya na awaba mayo na haliba nomgi kusuman tanuna sajariba miyo singoinadi budget asikari sukana boykiti maram asina left party singna budget yawriba miyamgi mayokta leiba proposal singa sigi mayokta lepna loinana Union Budget 2025-26 asita tuwan proposal kya hapjinggadabani haina demand tawke hairiba singa sigi mathakta Manipur gi oina hokhiba me ahum English singa niga kungo humdoi ingdagi leptana satharakliba hanu sunabigi thawong asina lamdamasigi miyamgi punsi mahingda soksilakliba singa si koknaba internally displaced person IDP sing asida Prime Minister gi special package pinaba Manipurda IIT amasum AIIMS ki thaki institute sing lingnaba Manipur ga mapalam singa samnaba nongthaki laimai gi amadi railways ki lambi sing phakat hanba Highway Protection Force lingnaba masu Manipuri singna setok sin tawbada aeroplane tongbagi mamal hongthanba Manipur thapak toriba central amasum state employee singda disturb area allowance hapnaba loinana Manipura special category status pinabada bi sing siyauri mangna aroibada phongdokhibadi left party singna puthokliba proposal singasi final bill pass tawbada yahonabagi damakta tha sigi taraga mari dagi kun phawba Mars campaign pangthokani hana su pawmi singi mafamda phongdokhi amaramdana Seaway project na maram oiraga accident thoganduna mi simina thokali ngarang February 12 gi numidang pung 9 makhairam taba matamda DC office lamphil gi lambi haijen phamdagi khajitang salaga leiba naurem thong khulem laikai uri pokang sublambi gi thong amasum Seaway project ki lambi tawthoktuna leiriba mafam aduwaida gari ani thingjinaduna miyoi mari sathina sokpigi manungda lamoi khonang khongdagi miyoi ama lekatnaba ngamdana laikide laikidraba miyoi dugi maming yumnam Anil se yangkhai gi nithoi apokpa yumnam mani lamoi khonang khongdagi ni haina Lakas Pioneer Committee na hairi committee asina press thokpa sirol amana hairibadi tasengbagi di Seaway project asina lami chatok sin tawbadu yamna khudong chandre maram amada mafam amada amuk tawthoklaga thabakti luisindana kom saduna thamliba karigino luisinba ama naina thabak tawfam thokpani masi makhatana asum sa tharabadi khudong thiba thawdok tholakpagi taxak punamak thabak pairiba phamna pugadabani hairi amaromda naurem thong khumanthem laikai amasum naurem thong khulem laikai ani phawriba nambul turel mathak sariba thong asi mafam sadi yot ki thong adudagi uripok kangsuplambi khulem laikai tarakpada ngambagi sang sad samagi degree gi mathakta ngam thaba oibuga loinana yamna tienba pham oiri mamang thaktasu miyoi kya thong asidagi gari thaudarakpada accident thoktuna miyoi kya sathina sokpa yaukre contractor da masi semjenbina ba kyara khana haibada
BWD gi mathoni haina laithokhi hari lambi thong siwes phajana thamba haibisi committee asina thagale dubo lambi phajana sembi daba mamingtagi tawba committee asina yaningde maram aduna mari lainabasingna mafam asi athubuda tawkham thokpa thabak paikhatpiu mara leibasing action laukhatpiu masida tabidrabadi committee asina miyamga tanaraga lambi thimbagi khongjang satrakpa yai hairinsu pausida phongdorakli Amaromdana manga suba panchayat ki mikhal pangthokpa matung ngasi phawba local body singi mikhal amata pangthoktuna lenga asina namsinduna leire khetritama Save Panchayat Save Democracy habi hiramda nomagi oiba khana nainabagi thoram ama ad hoc committee of PRI 2017 Manipur sinduna ngasi Manipur press cup ki laukta ola pangthokre thoram adu saruk yakibi Imphal East Jila Parishad ki hanagi upa adakhya khetri tamana phungdokibada Manipur ge manga supa panchayat ki mikhal pangthokpa loikraba matung ngasi phawba local body singi mikhal amata pangthoktuna lengana namsinduna leire haina phungdokre ngasi gi khana nainabagi thoram adu Imphal East Jila Parishad ki former upa adakhya khetri tama amzu gi president Bijoy Kaksing tabamna chief guest amadi president oine saruk yakibaga loinana district and session judge ki retired judge Aribab Notuni Surya Masum, Manipur University ki Department of Law ki head Y Premanandana resource person wine Sarugyaki. Thaura Madura Mari Lainana Imphal East Jila Parishad ki Hanagi Upadakya Khetri Tamana Fundo Kibada. India asi democracy satpa malem gi levak singi manung yamna sakhok sariba mapmamani. Aduba Manipur India ki phiba nung tin kiba numitegi lamdamasi ki oiba thabak kya tawduna lairi. Magna hai masingam laba miyam na khundari ba khunsingi miyam gi yefana ba thabak tawgadoriba panchayat ki thabak pangthok ta baibisi khungang gi miyam bu hat ba sap mane habi democracy haibisi miyam gi mihut khanjaduna sakut thorang gi thabak kaya tawgadaba ngasidi mikhal pangthok tuna lakhibana sakut thorang gi thabak kya tawba ngamduna thin thaduna lairi loina panchayat ki lona piriba panchayat ki pradana madi members singna kari kari thabak tawgani haina mayek sing iduna thamliba du ngasidi mikhal matam sana tawduna thamkhibana madugi kana badu nomo nomo gi lamdamasigi mangtharakpa gum tawrakle ki mangnai asigumba maram kya asina matam sana pangthoktuna leiriba panchayat ki mikhal asigi matangda Manipur da leiriba civil society amadi tuwan malup singna local body singi mikhal pangthoktuna leiriba sikupna thijinduna lenga asigi mathaka tawpham tokpa thabak singa to honana ba mathau ta hen supung to ki amarom dana lupa lakh 98.81 gi senpam sek iduna laukthokhi balaiti Santa Kumar Imphal nungti gi nungthil da phangwa pauksi emada rural engineering department gi chief engineer na lupa lakh 98.81 gi senpam sek iduna laukthok lamle haina ngarang phonglak pawsi lebak thibani matik saba khudam sangdam laitna miyoi kharagi sin haida thajaraga department na moral sirakpa yaningde asumba singba khanglaga paw phongbi haina chief engineer hais Santa Kumar na phongdokre wapam asi second MR gi gate ki secure building da leba Manipur State Rural Road Development Agency MSRRDA gi conference hall ngasi pangthokiba pawgmi phamda hai Sarat Chandra na phongdokibani Magna Makatana Hai MSRRDA si PMJSY gi makhara thabak tobu department amani ado thabak tobu section na guideline amagi makhada 3-tier system na thabak toriba department ni masida yumpham yaudaba information khara da paw hek hapsinduna department bu miyam na lan ohana na bokhon rakpa si lebak thibana ki Magna Hai department asi Manipur gi atopa department singa thabak tobu da khena ba khara dumak lai PMJSY na piba guidelines ki matungina rural engineering sing department ki executive engineer sing asi PIU haina khangni PIU sing sina DDO oibi yadi DDO asi chief engineer tuga guideline si ki matungina empowered engineer haina khangna ba sina oigani aduna PIU sing sina survey satpa gari waiba mi nekpana singbagi khars khudimak sangba senpham empowered engineer na pigadabana ki Magna hai masida audit ki pawni auditor general AG gi matung ina phong mani hariba sisu audit report amadi AG na piram libu report asidasu senpham singasi empower engineer gi mingda se iba madi kadai re kamdong nu sizinaba haibana singba mayek singna pali masigi matangda singnaba khangning balairi haiba khangning balairi haina department RTI tharkiba sulaiti aduga department asibu mingsa thian ge khana tawgi yauna tawba manba thawong chathaduna phongba paw si khwaidi gi lebak thibana ke mahangna aroiba da phongdo khibadi matung tarakpada matik saba khudam sangdam laitana miyuema atamna ming panduna iba madi department amu hekta moral sibigi thawong si tawbigano khangning ba hangning bo lairubu department da laklaga tana biba
नत्रगा RTI थरकप मतमना डिपार्टमेंट मतेंग पांगदबगी ngaiduna lei madu tawbigi muhutta aranba pawdu yumpham oiraga paw hekta phongjinduna manipur khakta natana ministry yauna satkhiduna department asi mingsa thibi yaba thabak oina satharakpa si tawbiganu haikhen su paw sida phongdorakli makasa tharakpoina kangla pawdi lusilakpa paw maine en biren pham tarbas manipur thugaina ba demandi hongloi hebe pawlilan gi wapum lebuk thibini ozoi हौजिक लेरिब राजनीति की सरांगनबसिद BJP की MLA पाउलिलान हाउकिपना पाउसीद फुंदोखिबु वाफमदा कुकी अमदा CM हाबनबसु सेपरेट एडमिनिस्ट्रेशन की डिमांड अहोंगब नाइरो हेबा वाफमसी लेबाक मसा तादब वाफमनि हाउकिब मे अहुमदगी तुंगान CSO पॉलिटिकल हानगी गवर्नर ओइरमसिंगना मणिपुर की टेरिटोरियल इंटीग्रिटी कायदना बहोनदुना लाखिबने लोरब तनफमसिदा बेरेन मिनिस्टर की फम थादोखरे मसिदा मणिपुर थुगाइदब यादे हैब मतागुम सेपरेट एडमिनिस्ट्रेशन की डिमांडी होंगलोय हैन फोंदोरखिबु वाफमसी लेबक थिबनि इंडियन इंडिपेंडेंस एक्ट मसागी ससन लेबा मजर एग्रीमेंट 1949 इंडिया दा पुनसिन किबे एग्रीमेंट लाइना एग्रीमेंट असि थुगाइरगा कुकिलेन पियु हारिबसि इंडिया की कॉन्स्टिट्यूशन बु सिंगनबनि हैना वेटरन पॉलिटिशियन ओजोइना फोंदोखरे वाफम की कवाद लेयु मयुमना पांगतोकिबा पाउगी मिफमदा मांगना फोंदोकिबने मांगना मखा तारदुना असिगुम ओइरोइदबा वाफम क्या फोंदोकिबसि कंडेम तवी मणिपुर इंडिया दा तिल्लिबासि मणिपुर थुगाइनबा पुनखिबनति मसिदा होम मिनिस्टर अमित शाह प्राइम मिनिस्टर नरेंद्र मोदी BJP की नेशनल प्रेसिडेंट JP नड्डा मदी स्टेट की BJP की प्रेसिडेंट A सरदाना हौजिक फाउबा करिगिमत हाइदना लैरिबु करिगिनो इंडिया मणिपुर थुगाइनब फोंदोरक्लिबा वाफम असि तराइन लौदे मणिपुर सि सही लिसिंग क्यादिगे एखोगी इपाई पुना थमनमने मसि पाउलिलाना खंजिन फै मांगना मखा तारादुना मणिपुर हौजि ओरिबा पॉलिटिकल गोयब सरांगनबसिद BJP की MLA मदि पार्टी असना लेंगा अमा थमनब होनगदबने हौखिबा फेब्रुवारी 13 असेंबली मिफम फमनबा तौरमलबसु असेंबली फमखिदबादु अमुक हिंगनबा याबले हौजिक फाउबदी असेंबली मिफमदु सीद्री हैन लौगने हैन सुमांगना मखा तना फोंदोक तेन तकपा अतोपा पाउंगदंग मैम थमजगी 19 नेशनल गेम्स उत्तराखंड 2025 पांगथोकपसिदा क्लोजिंग डेस्टा इंडिविजुअल्स एरोबिक्ता अरिहा पंगमबमना गोल्ड मेडल्स लोरकबु एन बिरेन सिंहाना थगत फोंदोरक्ली तेंतन सुमना मैम थमजरमगी दुगा हौजिकु यदि मैम पाउसी मतांग सलुसिंजरगे मस मैम पुना नोबा अपडेट ngamiनसी